Loyalam E-PAO tabiriba khudimakpu Hitram Susmitana numidangi pau pizari ahamida paruda headline. Vitiyang village ta Cobra commando amasung Naga village card kanomai Kapnabada amasire taruk Shokle. Lengak na santi tugay na mohonari ba miyushingi matakta eksang lokopra ngamdribano haina JFT na pundorakli. IDP Singbu camper amadi nan camper haina lengak na khaidok libasi yabang amloy haina kokami na pundorakli. Pau sando na pichari. Vitiyang village ta Croba commando amasung Naga village card kanomai Kapnabada amasire taruk Shokle. CRPF Cobra Unit ka Naga village guard ka Kapnabada Naga village guard amasire Marina asokapan nangkhre thawdok aduda Cobra unit ki personal anishu Shokle hari press na phangba pawgi matung ina thawdok asi ngasi ayuk pung 9 rom taba aduaida thokibani khut thongna ba thawdok aduda laikhidraba Naga village guard adugi maming Lanbilung Rengmai chahi kunithoi apokpa Kadingrang Rengmai kawi aduga leifamna none bazar dagi ni hari Cobra unit ki asokpa ani aduna head constable Radheshyam Constable Jitendra Kumar ni hari thawdok adu thokpagi pau hek phangbaga rongmai lafwangi members sing thawdok thokpam adu yongnaba lakpagi lambida CRPF ki personnel singna lambi thingduna leibadagi mafam adu yokshinba ngamkhide hari CRPF ki Cobra team na chathaki by attack aduga mari lenena hoji phawbagi oina official statement amata thadorapa leitri amaromda ngasi ayuk pung 3 rom taba aduaida CRPF Cobra team amana ZUFJ ka loinena Vitiyang village ta leiba Naga volunteer group ta landaraki ba adugi mayokta inpui lengmai rongmai amadi zeme puruk taba mafam singda national highway railway amadi national project ki khudakta total shutdown sing lauthole haina working committee ZDC manipurna thadorokpa cherolamana khangalati BLO singna yumda changduna physical hearing chatharagani hari Special Intensive Revision SIR chathariba Imphal West District ki oina nongmanini asida election Returning Officer ARO Kuthangda Boot Level Officer Singna Yumyum the Laktoda Physical Hearing Chatharagani September Tarukta Pangthok Pangadori Bad District Asigi Electoral Roll the Voter Singi Asoiba Aranba Sandok Sajen Tagodariba Asida Miyam Namateng Pangbinaba Imphal West District DC Mayang Lamam Raskumar na Apil Tawrakli Ngasi Lamfelda Leba Imphal West District DC Office ta Pangthok pa Paugi Mipamamada DC Raskumar na Hai District Asigi Electoral Roll Drop Pangthok Tringai Voter Masing Lak Ahumga Lising Marfuleramba Du Ming Pikaraudaba Mapalam Jatokiba Laikidaba Madi Atay Maram Kayana Voter Chaurak Patlising Tarater Rom Hantaduna upon Voter Masing Lak Ahumga Lising Humdra Humdoida Laikibani Ngasi Saru Yariba District Asigi Tongan Tongamba Clubs Tingi Mihut Singna Karamba Matamda Club Sing Asina Kwanba Polling Station the Hariba BLO Singasi Lakani Haiba Kandominasi Haiki Puyagi Thongmi Condition Yaguna Thadora Kadabani Haina Fondorakli Imphal East ki Moirangpurel CICbu Private Hospital Gumna Chalairamle Semdok Minasi Haina People's United Youth Alliance Puyana Puthoklubugi Damak Puyagi Wangang Loi ngasi Manipur Police na Fazin Krai Fazin Kiba Thomi Atubada Condition Yaudana Thadora Kadabani Haina Puyagi Thomi Suras Tokchomna Pawishing the Fondo Krai Imphal Eski Porompata Pawishinga Unabada Suras na Makhatana Hai Manipulenga ki PIC dagi Hauraga CIC District Hospital na Chingba Hospital Singda Posting Tariba Doctor Nurse Amadi Atay Staff Singna Thabak Tawbugi Mawong Lairiba Infrastructure gi award pa Puyana Yangshinba Haurakpani Hariba Hospital Singasi Mawong Tadabana Michamiyam Kaya Layang Bigi Kudong Chaba Pangwangamdana Punsi Pikamna Kiba Kaya Yaunare Mipung Kuding Analayangi Kudong Chaba Ching Tam Thong Manana Ba Fangana Bagi Pandamda Puyana Hospital Sing Yangshin Bagi Kongjang Asi Jangshilapani Puyana Analayangi Hiramda Sothariba Sing Mansinana Ba Honabasi Huimamai Akwanba Chumtokpa Ngamdabagum Oitokloidaba Tabak Tahanaba Honoribasi Mayukta Chapchana Lepkani Haina Fondoki Lengak na santi tugay na Honoriba Miyoshingi Matakta Exan Lokapangam Dribano Hana JFT na Fondorakli Lebak Muyam Safana Amadi Tangdulaita na Tambahibasi Lengak Asigi Matong na Trabara Lengak na Karimaram Gidamak Lamdamasida Santi tugay na Honorariba Miyoshingda
action lokapa ngamdriba karigino haina campaign for just and fair delimitation JFT gi maiketagi hanglakli Manipur lengakna lakliba August 13 tagi state asida census tawgani haina thaurangliba asigi mangmoinana lamdam asida NRC hana update tawgadabari haiduna matam kayagi mamangdagi hauduna JFT amadi lamdam asigi miyamna marinenabasingda taksinduna lakliba adu ngasi phawba lewengang asina makhoi chap chaba response ama piraktaba asigi mayokta kaisampa leimajam laikai community hall pangthokiba wakat mifam amaga mari lenena wafam asi JFT ki convener Jitendra Ningomna phangdokhibani tongan ba mafam kayadagi lakpa miyoi kayana saruk yaduna phamkiba wakat mifam aduga mari lenena Jitendra Ningombamna makhatana hai Manipur census tawdringi gi mamangda NRC update hana tawdana census ki tabak paikhalabadi amukta ukhidriba mongda akan khongjang kaya changsingani haina su phangdokhi Tabak haidok tabagi mayokta August amadagi pung kunmarigi general strike chatharagani haina JAC na phangdorakli ing kumja lisingani tarama panda kaukiba MSPCL amadi MSPDCL gi thabak cancel tawkiba adu handokpiyu amadi atubu matamda thabak haidopiyu haina khongjang kaya changsilabasu tabidabadagi mayokta lakliba August ki tang amagi ayuk pung 12 dagi hoduna pung kunmarigi oiba state pumbada general strike chatharagani haidi Hiramasigi matang dangasi Major Khuljalaiba Manipur Press Club ki Thangsing Hallda on all Manipur MSPDCL and MSPCL exam completed candidates 2019 na pangthopa paugi mifam amada member yung khaibam manos na hai lisingani taramapanda MSPDCL amadi MSPCL gi kaukiba thabak adu haidokpiyu haiduna lisingani kundagi hauduna ngasi phawba taksinduna lakli lengakna matam gi oina thazaba kaya pirakkhrabasu ngasi phawba haidopidri hena laibak thibadi thabak haidokpiyu haina khongjing changsilingai cheragasida haukiba chei lisingani kunmanga gi September thada thabagasi cancel tawre haina thokpirakhi hiramasida court ta case amasu leidi mahakna hai hiramasida Manipur Chief Minister Yumnam Khemchan unaduna wari sananaba kaya hotnarabasu ngasi phawba phangdana leidi amadi memorandum kaya pisilabasu pakhum amata piraktree amadi leptana khongjang kaya changsilibasu ngasi phawba tabidri maramaduna lakliba August ki tang amadagi ayuki pung 12 dagi hoduna state pumbada pung 13 gi general strike tawragani hairiba strike asida lebak miyamna su sawgatpiyu lonana strike asida essential services singi oinadi komthokani hane su phongdokhi Lenga ki firep August taruk phawgi manungda lauthokadabani namfuda census tawrolabadi aphaba phal phangloi haina JFT na phongdorakli State asida huran lona da changsinduna laisin khraba mitop miyan chasing asi takthoknaba NRC update tawraba matungda census tawnaba August taruk phawgi manungda lenga ki firep lauthokadabani lonana lenga na ngakanduna nafu hapu tarakpada thorakpa fataba falgidamak sem sagadabani haina campaign for just and fair delimitation JFT na amuk hana lenga ta jackson warol thamlakli wafam asinga si numit kharani gi mamangda semkiba JFT gi task force ki ahan ba khongjang oina ngasi kaisampa lemajam laikai community hall da jatakiba lokaya gi mihut sing oiba wakat mifamda wafam asi campaign committee asigi convener Jitendra Ningomna phangdokibani mahakna makhata na hai Manipur da mitop miyan chasingna piragliba safu ngasi yalho furup singda awaba jaitheng kaya piri yalho furup singna fangadaba chakthong phawba mitopna lokshilakpagi mathakta lam phawbam bunduna awaba tangkak amada yalhomi shingna hingli asigumba phibam masida lengana tawpham thokpa taroktabana tungi mirolda achobo awaba jaitheng kaya lakadaba ubadagi JFT na census tawdringai da NRC update tawnaba demand tanduna lakpani haina sufongdokhi IDP sibu camper amadi non camper haina lengang na khaidok libasi yaba ngamloi haina kokami na phangdorakli IDP singbu camper amadi non camper haina khaidok tuna lengang na tha asidagi DBT kakpa yarakpa asi yaba ngamloi wadhoriba DBT sing tha asigi manungda pithok trabadi August amadagi hoduna kokomi IDP sing amadi lebak miyamna akan khongjang changsilagani haina jackson wa thamlakli hiramasigi matang dangasi lamfelda lebak coordinating committee on Manipur integrity kokomi gi office ta kokomi amadi IDP sing gi oiba lok taruki apunba body oriba apex Committee of Maite IDP ga punna pangthokiba pawgi mifam amada kokomi gi convener YK Duren hai haukiba chahi lisingani kulhomdagi me ahomdagi hoduna tholibra irang asina maram oiduna mafam kaya dagi lanjenaduna ngasi phawba masagi meyumda hanjimbe yadana leriba asi lengak asina IDP sing asi bukaram maongda masagi meyumda hanjen hangani habigi chapchaba khangandana leri jairagasi da IDP sing da lengana Directorate
benefit transfer DBT gi khuthangda piramba kanaba adu IDP sing khaidokuna piba pidaba haiba maphiba mamada laklei tholiba irang asi Manipur miyamna silaga thogan khibanate IDP sing asi maral amata leibanate miyoy kaya miyumda leiba yadana leiriba asi lengak asina matam chana irang asi lakshin hoba amadi loisin hodabadagi thokpani haina su phongdokhi Pokso case ta maral leiraba ama faraga court ta purakdaba khangan krai Chahi Nauribi Nupi Macha Ama Famlan Kibagi Matang the Maralairaba Miyoi Ama Sentence Hearing Chathanaba Court Purakadabadi Haida Fast Track Special Court Number 1 Gi Special Judge R.K. Memchana Khongjom Police Station Gi Officer in Charge the Khangan Kray Maraleba Miyoi Adugi Maming Ahong Shamam Naubi Shing Chahi Nifu Apopa A Calendar Sing Kawi Thaubal District Ki Khongjom Police Station Konba Khongjom Khebiching Ligini Accused Masala Taba Maram na Court na Pigadaba Cherak Lautoki Dabani Court Nangasi Cherak Lauthoknabagi Matam Thakraba accused Oriba Naubi Lakide Naubigi Maike da Lebkeba Advocate L Umakantana Maraleba Miyoi Adu Pau Fauna Bangam Kidre Haina Court Thamki CRPC gi section 353 gi matungina while Lauthopo Matamda Maraleba Miyoi Adu Court Legedabani Haiki Arubida Maruiba Pau Amukana Pizari Vitiang Village ta Cobra Commando amasong Naga Village card kanomay Kapnabada amasire taruk Shokle Lengang na santi tugay na mohonari ba miyo shingi matakta eksang lokopra ngamdribano haina JFT na pundorakli IDP Singbu camper amadi nan camper haina lengang na khaidok libasi yabang amloy haina kopami na pundorakli Matang asida loyalam E-PAO na namitangi pao bibil lezari tabili ba khudimako amuka hina kurumjani